PAODAM miyang tabiribasung wa ahan magtada binitana taram nok sa bagaloy na kurumjari. Hauzik PAODAM asigi maroya pau pijari. Seraw lamkhay da Manipur Rifles natraga IRB battalion ama thamnaba honari haina MLA ke Ranjit na phongdokre. Lakhipurdagi lakpa maitai pukai loop amadi athauba ningsing loop na Manipur ki tongan phamsingda hangliba relief camp singda tengbang sing pikre. Give plasma share life share often haiba team da World Blood Donor Day 2023 pangthokre. Loidana Nipumapan Suba Manipur Police Constable Yankai Taruk Suba MR Amadi IRB Rifleman gi Post Sahum Subna Marigi passing out ceremony pangthokre. Mapungoy palobirasi Seraw Sugnu Amadi Napat na Singba Naknaba Khul Singda Amuhana Tangdu Laitana Ingna Signa Lainaba Seraw Lamkhaida Manipur Rifles natraga IRB gi battalion ama matam chupayoy na thamnaba honari haina Sugnu SG MLA ke Ranjit na phongdokre. Hairok SG MLA Dr. Thoksom Radia Sang miyang makhada Hairok High Secondary School da hangliba relief center da leiriba Seraw Sugnu amasung atay khulsingdagi awaba taraba miyangi awat apasing yengsinbagi khongsa amada MLA ke Ranjit na waphamasi phongdokhibani. MLA Ranjit na hai Seraw Lamkhaida MR IRB gi battalion ama thamnaba waphamasi Manipur Governor na su ayaba pibire process ki thabak su hokre Sugnu Seraw Napat area gi kuki singna kudum chalamba mafam punamak security force singna kuki militant singa du takthok control tawraga leire hauzik security force na ayuk nungthil numidang khaidana section na ngak selaga leire kuki singna attack tarakpa yaba mafam ama phawba leitre Seraw Sugnu gi mafam singa sida hauzik nongmai makhol takidre Seraw Napat ki miyam gi di yum sing paktak na mai thakibanina khunda leitabada matam khara sangba yai lengang na su akhanaba package pinaba lauthokre Sugnu gi oinadi mai thakibasi yum 13-15 romdani aduna ahaloiraba anaye yawba sing natana tai na hawiriba nupa nupi singdi relief center singda leiribagi mahutta Sugnu da amu hanbiraklaga isai sagi yumda hanagum leibiyu haiki Politician yu eba wapam natabida handaki irang asi loishinaba honabada Chief Minister gi Thosal Thorangda soiba lei haiba wapam tamladuna MLA Ranjit na asumna su hai handaki irang asida puruk animaki mamal yamlaba michang kaya sikre yum kaya tangoi onkre asumna numit nipuni helo phawba Chief Minister na all political party gi mifang kaudaba si asoiba amani all political party gi mifang kauraga aikhoina hainingba pangthok haningba pumnama warep lauraga India ki President amasung Prime Minister da taksingadabani madu hauzik phawba Chief Minister na taude haiki Kuki MLA tarasi India Constitution khangdaba singi haina charge tawraduna MLA Ranjit na makhata na hai makhoi lalhoba singna vote ka halak pangaktani aduna lalhoba singi wa ngang batabani haiki Panbaya badi yengsing khongsa duda hairo SG MLA Dr. Thoksom Radia Syamsu saruk yaki aduga Seraw su tangai phadragadi napatsu Sugnu da kem hangasi Sugnu da leirasi akoi loina mak chakhidna Sugnu su Seraw su mi habdo amta leitre Seraw da Nepali Bengali dagi han leitre Sugnu su loina lanjena ki mani mi se amta leitre yum khara sangbugi bhabta leire haiduna mayam chatba yade habdi nate ko aduna aina mayam da haining base numit taruni sure nongmai makhon thoktaba huji maigai ngakna dana leire yamna ka hena ahan noiba ana ayek yawba halaman sing ima ben sing yawdu thamaga aidi khara na ha oiba nupi orasu nupa orasu tawraga Sugnu da leihanninge Ngarang numidang pung 10:00 taba matamda Imphal East District ki manung chanba nungshum amadi khamelo kuki khulani gi marakta khutthoknabada kuki lalhoba sing na kaplak panongmaina panbadagi miyoi mapan lekhidre kaya amana sopan nangkre hairi thaudo thopam dagi phangma pawgi matungina hojik thokliba kanloki rang asida kuki lalhoba amadi
Myanmar-dagi ain kaina sangsilakpa foreigner lalhobasingna nungsumromda akanba mawongda landarakpadagi miyamna Kuladubu ngak senduna leiringai cherekta lungri setpa lalhoba yauna kulai matik chana paiba lalhoba singna bom yauna nomai kapsilakpadagi miyoi mapan asi lekidabani lekidraba miyoi singasi Jennings Hospital da pukhalaga postmortem tora matung miyoi nipandi imung manungi miyoi singda sinakre athengma phauba miyoi amadu masak khangdokpa ngamkidabana hayeng postmortem toraga imung manungda sinaragani hairi Paugi source asigi matungina lekidraba miyoi mapan asidagi hendokuna miyoi khara amadi hojik phauba langla langjin phangba ngamdri adubu pawasi kadai phauba sumbano haiba khangba ngamdri loyena kukila loba singi maikaida aswapan kyam yawbano haibasu chapchana khangba ngamdri thodosna maram oiraga aswapan nanglaba singadu hojik ras medi city da laikanari hairi Assam ki Kasar Lakhipurdagi lakpa mitai pukai loop amadi athauba ningsing loop na ngasi Manipur awaba taraba tongan mafam singda hangliba relief camp singda chatuna angamba polam amadi sengi tengbang sing ngasidagi piba hokre loyena Manipur gi awabada mapanda khundari basingnasu matam pumbada saruk yagani haikre tengbang pibe khongsa sugnu amadi masi yakobida lairiba lanjanaraba khulsing tangjeng khunjau moirang lamkhaida hangliba tongan ba relief center taragi mahusinduna indigenous development mission lamdong pana manung channa naranchana thamna pokpi ngangkhalaikai khoiru moirang oksungbung tera khongsangbi tronglaubi Pojakai amadi moirang turel mapan kota ward number 9 da sangduna miyamna thengnariba awat apa kayasu relief for the conflict victims of Manipur 2023 haiba wakalon gi makada mateng sing pangkhibani Tengbang polampiba siga marilena mitai pukai lok ki praja yumnam nodia sana hai Manipur da khundariba maitai singna awaba tara matamasida soina tariba maitai singi mahut sinduna angamba mateng ase pangbani ngasi pangliba sina ahobo oiduna makhata nasu mateng pangbagi thabak makha chathanaba thorang tori Manipur gi lamkhai bu ngak naba honariba sina soina tariba maitai singna su pungning thogatkani hakthengana unaduna mateng pangba ngamdrabasu mayangi mahut silaga thabak asi chathabani Apunba Manipur ama kahendana thamnaba ekhoi khudimakna thaudang lominaba yamna tangai phade yariba makai stasida ingsikpa hanjinduna hanagi punsida hingnaba ekhoi khudimakna honaminasi hainasu mahakna makhata ki Kaksing High School 1984 Metric Base na relief camp singda sel gi tengbang pikre Kaksing High School 1984 Metric Base na Kaksing gi mafam tare ta hangliba relief camp singda loop asigi tha ama thabak ama haiba pandang gi makhada sel gi tengbang sing pikre ngasigi sel gi tengbang pibaga marilena loop asigi president N Munal Maitai na haikibada haukiba tha ama makhairom si Manipurda akan bakanglo gi irang thokli haujeng Manipurda atubada santi purake hairaba State asida kundaminariba jati kuntra mari amadi yumthangnabada lairiba state sing yauna punna honaminaba changi ngasi maitai amadi kuki silinau singna nungayandaba thokpada state sigi mikoki chada kulumdo oiriba naga amadi chada nipan oiriba maitai pangal singna asoba thodang lopham thoi singmina mayambani tamina manauni hairaga ima amatagi machaoi bai silinau ekhoi Khatnafam thokte aikhoigi apunbana aikhoigi pangalni chingtam pundana Manipur semba yaroi maramasna Mahatma Gandhi gi ngakpiba amadi kathokpana athoiba dharmani haiba wafamda haukiba sing kauthonaduna singmi tami isilinau punna khusamna saminaduna chakhotpa Manipur ama semlasi haina munalna miyamda media gi thongda appeal torakli Kangauda tholakpa kangluki irang asna maram oiduna lanjana raklaba sing hojikna relief camp singda changjapam lodon leiriba singi marakta akhanana person with disability gi damak Manipur lenga ki social welfare department na lokhotpa thorang ama oina ngase Thobal district ki manungda leiriba relief camp tare ki apunba differently able tarani pan the Disabled Appliance Etching DC Thobal Ahanthem Subhasna Yenthokpa Hokre District Social Welfare Officer Thobal Kangujam Nongpongan bagi timna
koina chatuna disable appliance inthokpa du wangjing kodom popis sports complex ta hangliba relief camp tagi hodokladuna DC Thobal A Subhas na hai district asagi manungda hangdoliba relief camp sing asida district administration Thobal gi maikai dagi survey ama salo matung madugi report adudagi phanglakiba disable tarani paduda makhoi ga sanaba disable appliance asi yenthokpa hobani masida natana relief camp asa leiriba mairoi sing asibusu makhoina leiriba relief camp sing asiga naknana leiba school singda athuba matamda mahai tamhanaba thorangsu lakhatle haina phondolaki Kongkham awang lekai mera pai biluk amadi club singa khusam naraga mafam marida haibadi kangmong leimram kabo waksing amadi haino bokna singwa mafam singda kangloki irang namara moiraga miyang gilan thung kaya ngak senna leiriba miyo singda nomada sang daba yadraba sana thakna polong kaya koina satuna mateng pangkhre Tengbang polam sing adudi sing Hawaii asathau thomalu chini champak noodles amadi tilhona singba polam sing khushina baduda Kongkham awang lekai mera paibi secretary thongnaujam ongbi sunjari yauna atei thomi kaya loyana club ki volunteer kaya su mateng pangmasat paduda saruk yakhi tengbang pibaduga marilena mera paibi secretary sunjari na phongdorakpada thama helaklaba sukyamna wara matamasi phawda lenga asna tumina lesson basi yaningde manipur gi ngamkhai kaiba sungya yaroi lana sida sikhi baisa singi laman mama oibi aikoina singani aikoigi thongna hangumsi aikoigi lam mitop ta pigumsi aikoigi ngamkhai ngaksi karigumba hojik tholiba kanloki lana si lenga na loisindaba tarabadi maitai nupi gi thongna utuna siba kidana songthoklagani haiki Hojik tholiba kanloki irang namara moiraga kuki militant singna mayum makai lanthung kaya mai thaduna manganta an bikraba Chochampur district ki manungjanba D Filen Lemram Leikai Maitai Khuldagi Hojina Bisnupur district ki Lemram da leiba Lemram SC Girls Hostel da hangba relief camp ta sangjapam lauriba inmates singda Indian Red Cross Society Bisnupur district branch na health hygiene kit kanghida Lup laba kangkhal amadi angang singgi asapot biscuit sing ngasi mateng pangkhre mateng pangbaduda Indian Red Cross Society Bisnupur district branch ki former chairman Ireng Bam Jugeshwar secretary Dr Huidrom Roman treasurer Thokchom Netaji publicity and public relations committee IRCS Bisnupur district branch ke secretary Huidrom Roni Blasanu coordinator Dhanachandra Huidrom su saruk yakhi Mizo National Front MNF Mizoram na numit humni gi manungda separate administration gi matangda Manipur gi chin kuki joda mateng pangsinduna tawriba thabak asi handoktrabadi amayana Mizoram da kok chikadaba thabak kaya tawragani haina open warning to MNF not to interfere in Manipur haiba agenda da ngasi All Assam Manipur Youth Association amayana sinduna silchada laiba Manipur Sahitya Parishad Bhawan da pangthokiba paugi mifamada amayagi chief advisor KSS Kundal Singhana haikibani makhatana haikibada Mizoram na hojik Manipur gi tholiba irang asida humanitarian relief tengbang oina Chochampur da mateng pangbibagi damakdadi thagachai adubo Manipur da laiba sin kuki gi praja singda insinduna oirodaba demand tohonduna kuki maitai khatnanaba sengbiganu kuki maitai anigi lan tawnabada nakalani makki asiana yamna yawgani aduna Poloida maitai na ngamgani haibasi 100% chungani haina wafam kaya amasu phongdokhi ngasigi pawgi mipamaduda amayagi chief advisor KSS Kundal Singha working president Roman Luang working general secretary Nongpongan Bamadi atei atopa amayagi member singsu saryakhi Mahola pungna gi sebagai inspiration gi kugi dosi sebagai inspiration gi kuasa hotel di sini dengan dulu di mana tak tahu ni kami anak aku kami bersebelah ada projek mana ni di sini ya mana betul itu ciri budi jauh kamu se makanya sebagai inspiration saya mesti kiam mana cari hari sini macam sudah cakap kami Hojik lairiba Manipur gi ngamkhai asi paipu singi thongna lingje amadi makhoi gi ikhengtana ngaklambani maramaduna aikhoi gi haksangda I marik ama zeliba phawba Manipur gi ngamkhai kaiba yaroi haina Youth Career Guidance Organization Lamphel Sana Kaithel gi secretary Thongnaujam Priyobartana phongdokre
Yusia amadi amukogi miyang makada kunitoy suba the Great June Uprising Day gi thoronga mangoinana kekrupata laiba athoba singi khubam sit sengbagi thoronga marlena magna wafam singasi pongdol aduna makada na hai ipai pusingi ikeng tana ngaklamba lamdam asida thokliba kangluki irang asi athuba matamda India amadi Manipur lengana waroshin purakadabani mata amada lairamba ipai pusingi thona lingje hojik soi khoida lairi aikhogi haksangda I marik amasele phawba apunbagi sakta amadi Manipur gi ngamkhai kaidana ba organizer sige volunteer sing CSO maira pai Manipur ki praja khudimangna amata oina lepkani loyana irang asi loisina bagidamak India lengakna lamdam asida NRC chana hanba kuki militant sing na lainariba su agreement lokthokpa illegal oina sangsalak liba kuki sing lamdam asagi takthokpiu haina appeal tawki Yogi lady volunteer sing nasu stain tauri adoga Manipur lady ba khoi CSO amtoina loina miam bipung kudimak na su ngasai hojik hai ba khoi ngam khai ji damak ta stain tauri maroina ina ngasai gi government of India da appeal tawjaning basi khoi SO si athuma ba ngasai gi kuki ga moigi lokthok biba aduga NRC chana hanba Manipura aduga maroina ngasai magi illegal migrants sing kuki sing haiba sing ji khoi Manipur gi deploy tawthokriba aduga highway rang asida ngasai santi oi ba haiba do aduma su pame khoi na Government of India amasung Hagi Manipur government anigi marakta so akoina appeal tawjare. Thank you. Manipur da irang nemtha hanaba lakpani haiba Rapid Action Force RAF na Maitai miyam da onsalakpa sina maram oiraga RAF da kuki militant singna insalaga maitai da hingsa tawrabra haibagi jingnaba laire haina United Political and Social Forum UPSF ki convener Hobby Jam Gitazen na phangdokre ngase Manipur Press Club da pangthokiba pawgi mifamda Gitazen na hai RAF na ngahak laitena miyam da onsinduna hingsa gi thong chatharakpa si jingnaningai oi Manipur da gi RAF lokthokro refugee oiriba kuki militant singna micham miyam hatpa afaba khulai paibagi video kaya mayamna urabani masida India amadi Manipur government na tubina license basi laibak thibani haiki man makata na hai kuki militant singna lengata demand tawribra natraga maitai hanaba thorang tawribra haibasi khanaba matam oire kuki militant singdi drugs sinaraga mi hatke haina lakpani adubo maitai gi naha singdi tungi asa uriba ngaktani makhoiga sangdamnaba yaroi terrorist group oiriba kuki militant singna khudakta nomai kapa maitai hatpa lepkadabani natrabadi chapchana pakhum pinaba miyamga loyana honagani MLA singnasu nomai kapam mayada satlaga mateng pangni hairaga laithokpiganu tholibirang asida sapsaba thabak paikhatnaba honabiyo haiki Mula tali ko demand si maitai hatpara na government amagi oba demand tangra si questionable lai ko government na ko action da mena pami or pami ha badu amagi oba matter ni badu yawe ata government ko khana jado kormani issue that maitai community da possible bane no mena ka mi hat pai base mai intentionally ko to ga to program la kre aduna ai koina United Political and Social Forum na ngasi amkana ai koi appeal tawri and warning tawri ai koi host tawri di maitai na kana bumba community ki mathak tai koi hosi atamna mi lan tawri that means koi kana mi ko chinati ai koi to clear is ai koi hat ka ni sa ko koi defend ho jabane ai koi yung mai thali to ko ngaf chon ko jabane adubu chin kuki hai ba refugee kuki ko to kulai pairaga mitai micha hali ba laloba to ba group terrorist hai tare moish no pen haine ni khud to me ka pale ka to na ta kadi no gi na thata ko mitai community ki ba ipai ko thuna do madu chup jawa pe nam no question sa to kane Hauze Toliba Kangluki Irang Asia to Matamda Santi Lakna Stamadi Center na Hona Dragadi Manipura Civil War Laknabagi Baton Tobani Hauze Maki Oinasu Tolibirang Asi Civil War Amagumbani Haina Peace and Development Coordinating Committee President Limapok Pamjoy Nangasi Manipur Press Club da Pangtopa Pawgimi Pama da Pangdokre Mana Makatana Hai Tolibirang Astamara Moraga Kukila Lobasina Kulkaya Yumai Taba Madi Micham Prajakaya Hat Padagilan Duna Yamna Charang Naba Pibam the Lading Jarak Asida Kundra Pam Kendra Pam Kayada Peace Committee Senduna Santi Hanjalak Naba Agreement Inaro Haina Central Port Singi Maikai the Gibilas Authority Sing the Hirak Pasi Angak Pawi Sahi Kayagi Puari Lairaba Kunja Singna Atopam Pam the Laiba Habasi Pambanate Adubo Hausi Laiba Pibam Asida Mato Karamna Hanagi Lairamba Kul Singda Hongado Ribano Miyamna Kangnaraba Suda Lariba Kuki militant amadi foreigner militant sing asi masagi designated camp singda halan kraga
ut on khaba maitegi khulsingda state force matik chana nga halaga irang control tawrabadi lanjenari basing masana masai khulda hanbada jingnaba pokloi madugi mahutta makutta matik chaba khulai pairaga leiringaida khunja singna masagi leijaramba khulda hanba habasi oithoktabani kukila loba singna khutta apaba khulai pairaga maitai michamda onselak libasi angakpa terrorism gi mong amani haibada haimanba thokloi sahi kaya gi mamangda lona leinaduna nungsijana leiramba si hanjilaknaba leiriba CSO sing local loop sing amadi higher authority na thu matamda shanti hanjilaknaba honabiyu committee asna matam kaya gi mamangdagi shanti gi lambida khong thangduna lakpa du handaki matang asda khong thangpham lambi leiraktabagi mami urakle maramasna state amadi central government na athuba matamda waroshin purknaba honabiyu haiki Singna Praja Singna Thomo Tumbungam Daba Making Pokai Punelo. Tadomasi Posi Yaga State Government, Amasun Central Government, akan bermian sambil kanda. Atuba matamda Masigi Kongtang Kaya Lokat Birekanda Santilano, Kone Bidragadi, Manipur Pumbagi Oiba, Adumba, Civil War, Bakon Toguni Logani, particularly among the Civil War, Kananabagi, Oibanel Logani. Kami lokal tahu riba foto, ngarang su tahu re, nahan su tahu re, ngarang monte tu tahu riba foto, cuma ni ngai riba ngomong, mulai sih riba foto dari koi kangset terus tu, lagi riba security sing bau yang ni riba ngomong dah, sih ni riba yang riba. Lamdamasa Kundari Bayalomi Purup Singi Tungi Laibak Lemina Bagaloyena, Tawai Mirel Hatuna, Tungoina Matik Maya Laiba, Iramdama, Oina Bagidama, Tawai Mirel Haina Mington Basta Level Organization Amatsen Kibagaloyena, Manipura Madi, India Lengakta Wahankaya Hanglakli, Manipur Press Club Pantopa Pawim Pamada, Unayasasi Convener, Tongam Dara Singana, Stamadi Center Puning Singsiladuna High, Lamdamasaki Marala Jadraba Mete Puruki Yelhomi Kayagi Yumay Tabadanatana, Mui Kayagi Tawai Mangalava Pauba, Prime Minister na Wahayamata Hybrid Ribasi Karigino, Kukila Loba Singna Satarak Liba Terrorist Ki Tongasi, Numik Kunipani Subagale Union Home Minister Amadi, Indian Army ki Zip Latuna Leiringaida, Asiba Kaya Yarbasu, Haksang Lokopang Amdribasi Karigino, Kuki Emile Tara Amadi Naga Emile Tarana, Masagi Oiba, Pirep Laktok Lava Pauba, Lemhoriba Emile Nipuna, Apunbagi Oiriba Pirep. Hauzik Pauba Miyamda, Lautok Tuna Kangan Ribasna Karigino, Mediada Hero Kumliba Manipur, India Lengaki MLA Minister Singyam Pamda, Hangliba Wahang Sing Asigi Pakum, Numit Mangani Paubagi Manunda Pirak Tabataragadi, Miyangi Oiba Kongjang Sangsalagani, Loyana, Lebak Miyamna Hayangasi Shinta Leptuna Laki Rabasingi Tawaina, Ingna Signal Lainaba Apunbagi Kongjang Sangseminasi Haina, Apil Taurakli. Yelong mi singi thawai mahan batana tana lantum ut olan kiba loina na asiba masa phau lokthok ngam khidaba maram kari gino ahum suba kuki MLA taragi amadi nagagi oiba MLA taragi oiba apunba phirep lokthok tu miyam da khangan gre adubu lemoriba MLA nifu dugi apunba phirep Hauzik Pauba, Miam the Lokotuna Kangan Maram Karigino. Malem Sinmatung na pangtok na bagong World Blood Donor Day 2023, Give Blood, Give Plasma, Share Life, Share Often Hive Timda, State Blood Cell, State Health Society Manipur, National Health Mission Amadi State Blood Transfusion Council Manipur na kusam na Sinduna, Lecture Cum Conference Hall Jennings Porompa Impal Ista, ngasi pangtokre. Tharamaduda Jennings ki Director L. Deben, Jennings ki Medical Superintendent Professor K.S. Lokeshwar, State Blood Transfusion Council Manipur ki Dr. S. Ibunga Chauba, Jennings Blood Center ki Senior MO in charge Dr. K. Surjit na Atoiba Mitunglen Singh Oina Saruyaki. Tharamaduda Manipur ki Tongamba District Singh dagi lakpa regular blood donor Singh nupa ki oina kun mga ragtagi tada na ipiraba madi nupi ki oina tara mga dagi tada na ipiraba punna voluntary blood donor ni pu amadi donor organization Singh da memento amadi citation Singh piduna ikai khumnaba utki amadi voluntary blood donation ke amasu Jennings Blood Center da pangthoki. Tauranga Marilena Dr. L. Deven Pondokibada E. Piba Habisi Amaromda Mioibagi Punsi Pibani Punsi Kanbibani Aduga Sel na Labor Pangdaba Medical Science na Sembangam ESC Aikoi Kudimang na Piduna Matau Tarba Singda Punsi Pirasi Tawai Sing Kalachi Haiki.
Lions Club of Thawbalgi Charter President Oiramba Thawbal Wamataba Mathak Lekaidagi Lion Akoijam Udhop Singhana Saliba Tha Sigi Tarada Kangodana Lekidabada Ngasi Lion Club of Thawbalgi members in a Ketri Sanglan Thawbalda Awaba Pongdokre Lions Club of Thawbalgi President Lion M Nabasandra Lusingduna Pangtokiba Awaba Pongdokmi Pamaduna Lekidabagam Pamda Mina Ani Tumina Lepna Awa Pongdoki Amadi Lehoriba Imung Manungi Awabadasu Saruk Yazari Haina Lions Club of Thawbalgi Maikai Pongdorakli Hawkiba Sahi Lisangani Kunitoki July Tarani Panda Home Department and Lokiba Nipumapan Suba Manipur Police Constable Yankai Taruk Suba MR Amadi IRB Rifleman Post Sahum Subna Marigi Passing Out Ceremony Ngasi Pangai Deleba Manipur Police Training College MPTC da Otaking Tauduna Pangtokre Taranga Marilena MPTC gi Director RK Tutus Nana Hai Lairiba Law Enforcing Agency Oriba Security Personnel Singasi Prazamiang support Yaudana Tabak Tobi Yaroi Aikoina Puxel Sengna Madi Niom Sumna Tabak Toragadi Prajana Su Aikoibu support Togani Maramasna Prajagi support Pangnaba Ngasi pass out Toriba Personnel Singna Tabak Togomatamda Justice Laina legally Oina Tausi Haina advice Piki Ngasi pass out Tokiba Som Sumna Mari Personnel Singa Dugi Manunda Personnel Sani Humdrani Toina MPTC da Ot Loki Tara Marina Kangpokpi Headquarter Amadi Tarani Pana Chuachanpur Headquarter Dagi Virtual Gi Kutangda Ot Loki Hairi Hawkiba me ahumdagi tholakpa kaluki irana maramoiraga miyam punama khamthengna wanare irangasna maramoiraga thabak chupam nompam khangdana leibana Nambol area da leiriba mafam singda bank tobiriba madi sel sandole beselina usna mathoi lobiganu loyana marup toribasna su marup tobiganu haina DPUBO gi working president W Sulesor na pongdokre ngasi Nambol bazar da leiba Development and Protection United Voluntary Organization Nambol gi office da DPUBO amadi Nambol apunba nupilup na singna pangthokiba pawmis ngonaba aduda W Sulesor na makata na haikibada Kanglup anigi marakta tholiba lanas na yung kai kaya may chakiduna lanjena rakraba miyoy sing tangdulay tana leiba phangdri miyoy kaya masu sibayaw kre maramaduna irang siloidir pawba sel sandoliba kudimuna mathoy lobiganu haizari kanagumana mathoy loramrabadi maduda tholakpa phapatagi daita masana bujagadabani aduga loinana tholiba irang asi athomatamda loisina balenga no honagadabani hainasu W Sulesor na makata na phangdarakli Nasigi Pagi Mifamda, DPUBO gi President Taurem Khaba Kuman, Nambola Punba Nupi Luki Secretary L Premila, Treasurer M Anita Lup Asigi members in CI Santibla M Sakyamadi, As Banu Nuchingba Thomi Kiana Saruyaki. Tamil Nadu Electricity Minister V. Senthil Balaji Bu Enforcement Directorate na phakibada opposition party singna BJP gi mathakta maral thangjinduna wafam kaya phangdokre mayam adugi manungda Delhi Chief Minister Arvind Kejriwal CPI General Secretary D. Raja amasung Jammu and Kashmir gi hanagi CM amasung National Conference Luchingba Omar Abdullah su yauki Prevention of Money Laundering Act PMLA gi makhada ED na sahi niputere suraba Balaji Bu phakibani press conference amada Kejriwal amasung Rajana Haikibada BJP Natabatai Party Sinalengakpa State Singda Central Prop Agency CBI Masung ED na target Tori CBI Masung EDSC BJP gi Army Haina Koragadabani ED Amadi CBI na Senjaba Myoy Singdi Faroi Senjaba Myoy Singdi BJP da Sangjaduna Laikrabani Haiki Matamadadi Aranma Toba Singbu Pabana Singba Tobadagi ED Masung CBI Bu Miyam na Ikai Kumnarambani Hojikti Agency Singasi BJP gi political weapons oire Kejriwal na makata na haikibada Tamil Nadu da BJP na sit ama phawa phanglaroi D. Raja na haikibada Tamil Nadu da BJP na sit kumanga phangani haina Amisa na haikra matung numit kharani leiraga Balaji gi yumda red chathakibani asumna tawraga BJP na Tamil Nadu da sit phangani khalabadi madu Apples Paradise da leibaga manare Tamil Nadu na BJP bu yararoi haiki Hauzer bida maroy pamuka na pijari Serau Lamkhaida Manipur Rifles natraga IRB Battalion ama thangnaba honari haina MLA ke Ranjit na phongdokre Lakhipurdagi lakpa maitai pukai lob amadi athoba ningsing lupna Manipur gi tongan pham singda hangliba relief camp singda tengbang sing pikre Give Plasma Share Life Share Often haiba thimda World Blood Donor Day 2023 pangthokre Loinana Nipumapan Suba Manipur Police Constable Yankai Taruk Suba MR amadi IRB Rifleman gi Post Sahum Sukna Marigi Passing Out Ceremony pangthokre
Ngasigidi paudam pijaba matang na solution jare miyeng tabiribasingbu kurumdari.